ngase yuk Burma border namli manakta NSCN amasung KNP ga khuthokna bada KNP kadar mari sire asiba singduna porakpa nongwai mari su NSCN na lokhatkre hare thajaninga oba source ki matungina thaudo asi Manipur gi Kamjong district amadi Myanmar gi Phayang village ka Dainaba Asang Kholen ka haina khanaba mafam aduda thokibane haide zawrana pung 8 dagina tara phawgi manungda thokibane haide Data Internet Service athubada hangdoklagani haina khemchand phongdokhre miyamgi khongjang manungda CM na pauna kaithelgi lambi Imphal Airport ki semgat sagalibaseng yengkhre haide Bisnupur district ki Tronglaubi awang laikai da sahi yamna nauriba machin mokpa bom pokhai handuna hat khiba duga mihat adubu yaning da phongdoktuna khongjang junction bada micham ahom CRPF na nongmaina kaptuna hat khiba thodokki mayokta miyamna akanba khongjang sangsilengai gi cherakta pauna kaithelgi lambi Labasing amasong Bir Tikendroje International Airport ki nauna sagaliba terminal building CM yumnam khemchand yingsinkhre pauna kaithel gi lambi amasong drain sembadu yengsinba khongchat aduda mari lainaba singda chief minister na karamba matamda lambi asi semba loigadagi haina yamna kanna hangke official sing aduna athu matamda loisilagani di hairaga thama sing adudi pankide adubu chief minister na di miyam gi lambi chathoka singi khudong sada basi matam kuina lehanba yaroi haina phongtokpaga loinana athubada thabak loisinana bakhanganke khongchat aduda pawmi singna wahang amagi pawkhum pireduna chief minister na yamna tentakna haike irang na maram oiraga haujik thingjinduna thamliba data internet service athubada hangdoklagani hairamke Bir Tikendroje International Airport jengsinbagi khongchat aduda Airport Authority of India AAI gi manager civil engineer Devi Prasad Ji Mona haujik paikhaliba anoba terminal building sabagi thabak thoramasike marik chumba paudam chief minister PK AAI gi marilenaba official singa wari sanabada chief minister na anoba terminal building asi matam chana saba loisinaba honabada Lengaki maikadigi angamba thakta mateng pangani hena thajaba PK chief minister na hujik lairiba airport ki air cargo terminal gi phibamsu yengsinke CM gi yengsin khongchat aduda Manipur lengaki chief secretary Dr. Punit Kumar Goel additional chief secretary transport Anurag Paspai commissioner to chief minister and Ashok Kumar transport director Khumanthem Daina Public Works Department ki Chief Engineer C.S. Biswachandra amadi Airport Authority of India ki atai makok thongba official kiya su sarugya khi haire curfew komthokani haire hayeng April 13 gi ayuk pung 5 dagi numidang waram pung 5 phawba Tampaki district 5 da curfew komthokani haire Tronglaubi gi mihat jelomi muthatnaba changsilakpa yeknabagi lalongni hana sore pana phongdorakhe Tronglaubi awang lekai da thasigi taruk amadi Taret kilona ba ahing pung ama makai adwai da bom pokai handon pikliba anga ani hat kiba mama buna sohan kiba masong thaudo adubu yaning da ba phongdok tuna ihau hau bada naha ahum hat kiba thaudo adubu Socialist Revolutionary Party sorepa kanglai park na yamna kanna yaning da ba phongdor khrei lona thingkhra loba sigi publicity and organization gi secretary MC Yaifavina thadorok serol amana hai hau kiba 2023 gi May 3 gi hauduna chatharagliba anekpa mapalongi mercenary terrorist sing amadi India gi lanmi sing gi apunba khutpuna Manipur maset thugaina ba changsilakliba landa asi haujik su leptna chathari habisi thoglakliba thaudo asina mayek sengna taksarabane atamdana tangkhul kabui thadau maitei amadi lamdam sida laidiba yelomi phurup singbu muthatnaba Indiana lamjing lamtaklaga changsilakpa landa amani habisi hena mayek senglabane India gi loilam lenga ke permit ki matangda palladuna seror asina hai aikoi gi miyamu ki han khanghalaga phajin punsilaga namthaba yaulup sing miyam marakta leihandaba yelo phuruk sing kandanaba leiriba khun ngakpa singge apunba pangal thugaiba aduga makhoina anekpa mercenary narco terrorist singa pullaga kanglai park Manipur gi ningtam puwari leihandanaba gi damak lamdam mase mase thugaiduna sayen ngayana thokpa ase makhoi gi pandamne miyamda thamjane ba wafam yelo mi singge apunba lanthengna iramda mase mitop miyan amadi makhoi gi anekpa oiriba mapalamdagi pusilakpa mercenary terrorist sing asidagi kanba gani haire Chief Minister Yumnam Khemchand pham thadok naba CPI na demand tawkhre Kuki terrorist na Tronglaubi da bongkap sinduna pikliba machin mokpa ani hat kharba matung khongjang changsin bada Gelmonda leiba CRPF na misam ahum hat kibagi thodok ki mayokta CPI Manipur State Council na wakan mi pham duna khongjang changsin khre Chief Minister ama oina thabak tawba ngamdaba Y Khemchand pham thadok naba demand tawrakle lunana thawdo asigi asuma while phanghalu haiduna wakat khongjat channa ba honabada police ki team amana thengkhre ngase ira
बाबंदा जाथाखिबा वाकत मिफम अदुदा सरuk याखिबा CPI gi thaumisingna Kuki militants-singna ngahak leitana maitai-singda chathariba mihan mipungi thawongda lengakna yengduna leire hairaduna lenga ama oibagi mathau tawdabana miyamna tangdu leitaba phibamda leiba ngamdabani haina maral siba wafamsing phongdokna khe CPI Manipur State Council gi Secretary A Nabachandrana haikibada tronglaubi gi thawdoki matangda NIA da sinai hairiba si matam lenbani mamangda NIA da sinakiba case ngi report puthokpa ngamdre haikhe Haingang sigi manungda lairiba mahai sangsing so lonsinbagi khongjang changsenba haukhre haire tronglaubi da handak pikliba nga ani Kuki terrorist na bongkap senduna tamthiba mihata hat khiba sigi asumba wild phangna ba haingang sida lairiba mama oibisengna punna thodang lomina rasi haina ngasidagi hauna haingang sigi manungda lairiba lenga ke school sing amade private school sing loidana institution sing so lonsinbagi khongjang haingang sida lairiba mera paibisingna changsenba haukhre ngasi ahanbo ina khurai lairik yengbam high school so lonsinbagi khongjang changsinkhe khongjang asiga mari lenana haingang sigi mera paibi ima amana phongdokibada handak tronglaubi da pikliba anga ani tamthina hat kiba sigi asumba wild phangna ba mama oibisingna amatoina punsenduna apunba thauna pangal sagan minasi maduna tanai khogi isa sokte isu sokte haiduna tumina leithokpagi matam aduna trai mama oibising sap manana thoktuna leibak ki tawdaba yadraba ithawni khallaga thodang lominase haingang sida lairiba maira paibisingna haijariba sigi mayokta sigi manungda lairiba mahisang sing thong hanglamba tarabade maduda tholakwa afa fatagi dai testing madu masa masana pujagadabani haiba wafamsu phongdokhe Kwakta da nomada changdraba yadraba polam sing pusinbada athingba thamlibasi yahanbiyo haina kwakta miyamna phongdorakhrei tha asigi taret ki ahingda tronglaubi da Kuki terrorist na bongkap senduna pikliba anga ani hatok pikiba amade apokpi mamabuna yamna thina sokpadagi lakana duna leiriba thodok adugi matangda khoisaunaraba miyamna khongjang changsinbada CRPF na nongmai kap thorakpada misam ahum laikidabagi thodok kwakta gi miyamna su haksinna lawi haninga leitana nungaite thodosina maram oiraga tronglaubi gi mera paibi amadi miyamna kwakta mai kairomda nomagi changdraba yadraba polam sing pusinba thingduna lakliba si komthokpiyo haina all maitai pangal youth association all kwakta coordinating committee all kwakta youth voluntary organization anjuman isla mausa jamiat ulama bisnupur kwakta ki CSO sing amadi all kwakta KMC KGP dukandar association kwakta bazarda ngasi pangthokpa pawgi mifamda kwakta dagi jiaudin aribamna phongdokhibane mahana makhata na pawmi singda hai Manipur da hujik thokliba irang asida kwakta gi maitai pangal singna su tampaki miyamna horiba ihauda saruk yajari masida natana atai ihau singda su saruk yaduna lakle thasigi taret ki lebak thiba thodo do thokibadagi kwakta mai kaida sana thanaba atai nomagi sangdaba yadaba polam kya pusinba lepasna kwakta gi mioi lising ni phuma yankhai amade atai kwakta gi akoibada khundaminariba Singapore na mioi lising humdra rugi mathautaba nomada sangdraba yadraba polam sing phangdabagi awaba mayakna duna lakle baramasina miyam gi awaba si ubiraga polam sing pusinba thengbi kanu haikhe mana makhata na phongdokhibada mathautarabadi kwakta gi CSO sing amade dharmagi luchingba singa tronglaubi gi mera paibi amade CSO singa phaminaduna solution puthomina se lonana district asigi DC amade local MLA ga su initiative lobiduna imphal dagi tronglaubi phawba lakpa yaraga tronglaubi dagi kwakta yawba yadaba si yahanbiyo haikhe Pauki mifamaduda AKCOC ki chief advisor Anwar Ali AMPYA ki president MB Habizudin AKYBO ki BP Junet Ali Anjuman Isla Imousa ki MB Abdul Kalam amadi kwakta municipal council ki caretaker councillor singsu sarugya ki haide Malem thongamna CM Banglo changlaba honabada thingkhre haide Kumja 2023 ki May 3 dagi thokliba kaloki irang asina maram oiraga lamdam asida tangdu laita daba phiba mamada lairiba si amuhanna hana gum tangdu laita ba hajunna ba social activist malam thongamna cycling for peace ki campaign status ki mapham kya da koina chalorba matung mahaki khongsara si makhata na Susan pura chanaba honabada lenga ki maike dagi athingba pirakpadagi asi phawba changba yahandana thamlakpa sina maram oiraga malam thongamna sangselakli ba santi ki khongsara si makhata na chachararoi maramaduna mahaki cycle da theliba India ki flag amadi peace ki flag asi Manipur ki chief minister na lauthok piro haina ngasi Manipur ki chief minister na lairiba CM Banglo tamna lakpada Manipur police da athingba piduna sanghan khidrai hiramasi ga mari lenana malam thongamna phongdorakpada lamda masita tangdu leitaba purakna balega na honariba sida
mahaki maikaidagi santi hanjilaknaba haiduna mahaki campaign asi sangsinkhibane adubu Manipur lenga amadi Central Force ki maikaidagi khongchat asida erapan kaya piduna leire haike Manipur ge MLA homphuna thamoi sengna honarabadi santi hanjilakpa ngamgani hana tombana phongdokhre ngasi Manipur sta lairiba miyamna issue kaya mayoknari noma kangdan bihat mipun miwat binai nupi anga hatpagi thodok kaya toina mayoknari Central Force singna saugri yungbagum thongal khudingi leirabasu Kuki militant singna apa makhalgi bom nongmai sijinaraga makhoigi mitmangda nupi anga kaya katuna halabasu khangsinadana usinadana leiriba asigi wahanthok karino haibasi punamakna khangnarabane India lagana proxy war ama Manipur da chathari haibasi asengbani IDP singasi phawba masagi mahusagi mayum singda hanjinba ngamdre relief camp singda awa kongai khangduna leire masi punama asi state lenga asida yawriba miyamgi mihut sing asina thamoi sengna amata oina khusalnaduna Manipur da mihat mipun miwat minai chathariba Kuki khulai paiba sing asi numit humni gi manungda lakselo natrabadi MLA minister gi pham thadokatabani hairuba matamda center nu tumina leiba ngamloi soidana mathau torkane aikhogi MLA minister sing asi lingjel manade motina de haiba center na khange haina social worker el tombana phongdorakle Manipur thugaiba pamba masetanba pamba MLA yamna yawi habisi center na khange MLA sing asina lingjel manadri phawba Manipur gi irang loisinba ngamkhiroi haina Foundation for Rural Urban Development ki president oiriba el tomana phongdorakle MLA sing lingjel manabiyo praja singbo asuma maikaida lamjingbiyo Manipur masetana thugairam ge haiba wakhal thadokbiyo haina tomana MLA singda appeal tawkhe Lupa crore tara taruglom ki WY tablet phare hadi narcotics trafficker sange mathakta chawna chathakiba operation amada Assam Rifles amasung Directorate of Revenue Intelligence DRI ga khusamnaduna intelligence na pirakpo report yumpham oiraga thasigi taramathoi da Tripura gi Teliamura Khowai district singda chathakiba anti narcotic operation singda miyoi ama phaba ngamkhibaga loinana mangondagi lupa crore tara taruglom gi world is yours haina khangnaba WY tablet sing phagat pangamkhre Officer source ki matungina Assam Rifles amasung DRI gi apunba team asina hariba district asida Mahindra pickup registration number DR01AY1674 asi khamduna check tawa matamda lupa crore tara taruglom oigadaba WY tablet lak nirom phagat pangamkhibane aduga security ki apunba team asina hariba gari subu thorokhiba Raju Dev Sahini Phumari Jalinpur West Tripura ta leiba miyoi asi phaba ngamkhe phagalaba WY tablet sing gari amasung miyoi asi Directorate of Revenue Intelligence ta sinaduna makha taba investigation haukhre haire Tronglaubi thaudoki matungda paksana operation chathari haire Bisnupur district ki Tronglaubi da bomge attack chathaduna pikliba anga hat khiba pokpi mamabuna suhan khiba aduga CRPM na nongmai kapada miyoi kya sihan khiba amasung kayana sopan nanghan khiba matung combined security force na sing amasung tampaki mafam kya da paksana operation chathari Operation Sathakiba mafam sing adudi Bisnupur district ki Tronglaubi Makhalaikai Tronglaubi Guru Khana Tronglaubi Moirang Pokpa Gelmol Uyung Makhong amasung Upper Canal area singni Sathakiba search operation adu mi phami pundi yaukhidi hairi amarom da state amasung Central Security Force ke punba temamana Sursanpur district ki Ti Bangla MBCP manata Sathakiba search operation amada miyoi anidagi nongmai narcotics sing amasung atai polam sing phagat pangamkhre hairi official gi report matungna yamlaba popi maru amasung nongmai singa konana pharaba miyoi sing adudi lejakai haukipsai kunthraga ni thoi sarang tampa amasung lunkho haukipsai hinipu B2 somjang village tagini hairi makoi anidagi bora khaw kunthraga tarukta haptuna puramba popi maru kilogram lising amaga sanipan semdoklaba carbine ama 9mm pistol ama sakani panba gari ani amasung mobile phone ani phagat pangamkhre hairi Manipur da nga ne hat khibagi thodok mehabuba mopte ne yaning do phongdorakle Jammu and Kashmir gi makok thongba political party ma oriba People's Democratic Party gi lusingbi mehabuba mopte na Manipur gi Tronglaubi da nga ani tamthina hat khibagi thong adubu kinia oba amasung wakhal da laita da ba thohan ba thodo amadi haina akanama onda condemn tawrakle mana hai Manipur gi Bisnupur district ki Tronglaubi da bom kapsinduna tumduna leiba sahi manga amasung tha taruk ta ngai ribi nupi masa ama hat khibagi thodo aduna thamoi sokhalle military
military grade weapon sizinaduna michamsingda maruina angangsingda sohankhiba adu malem pumana condemn tawham thoi haide social media gi microblogging site X thagalakpa warolda mahana makha tana hai thodok thokraba matungda mari lenaba authority na tumina laisinbagum tawriba adu kari maram gino maming di pandana muti na hai thodo adu tumina laisille madu daite yaudaba amasung akia khang pokhanba amane laingang na tangai fadaba miyoibagi hak ngak pagaloinana asumba wild phanghangadabane khodong thingai oiraba matam asida maroina angangsingbo ngak senduna aswangam thohandaba haibasi khwaidagi maru oiba amane mi hatpagi thodo aduna manipur da chauna ongkhanaba lehale pak sana khongjang changsinbasu ure miyamna maraleba sing phanaba demand tawri amade misam sing aswangam thokaloidabani hairiba du haksin lawgadabani haire Judicial inquiry chathaduna maraleba sing serak pidri phawba chara henbagi khongjang changsinkhigani haina juris na phongdokhre haukiba April 3 Bistupur district ki Moirang police station gi manung chanba tronglaubi awang lekaida nongalamdai pung ama khara helakpa matamda Kuki militant singna sakti leba bong kapselaktuna chatharakiba attack aduda yomduda tumduna leijaba sahimanga amasung thamanga khakta ngariba machin mopa ani bu tamthina hatopi kiba amade apokpi mama bu tamthina sohan kiba thawdo adubu yaningdaba phongdoktuna thawdo aduda chenaba Kuki militant sing pharaga matik chaba action lokhatkadabani haiduna People's Alliance for Peace and Progress in Manipur PAPPM gi mijeng makhada malom awang ibudo pakhangba community hall da April 3 gi hauduna chatharakiba matam kaktaba khuthang sara henbagi khongjang ngasi ka thana numit nipani sukhre khuthang sara henba sida saruk yaduna khongjang sangsalakiba village volunteer force BBF Manipur gi president takhelambam ramananda sara henbagi khongjang numit homni surak pada masagi pebam ka hena soksilak pada ki ngarang numidang athengba pung 13 khara helakpa adwaida nambol police ki team ama laktuna mahapul lokhalaba matung Rems hospital da pukhatuna hojik layeng chathari BBF ki president police na hek lokhat kharba matung ngarang ahi nungyai Youth for Peace and Progress in Manipur YPPM ki convener amati Prime Club ki president oiriba odipo achom lekai dagi Juris Khuman chana makhata na chara henbagi khongjang changsenba haukhre chara henbagi khongjang changsaliba naha oiriba Juris Khuman chana paumi chingda phongdoropada tronglaubi thodokta senariba Kuki militant singi mathakta terrorism act panduna lenga asina action lokhatkadabani Kuki militant singna toina attack satharakliba mafam singda security matik chana thambiyo reserve forest protected forest wildlife sanctuary singda logi wangda lam khopsiliba anauba illegal village sing takthokadabani amati chingi mafam singda semjalakliba anauba illegal village sing takthokadabani NRC update tawduna illegal immigrants sing khandoktuna masagi maramda halan khigadabani tronglaubi thodokta laikhidraba anga ani amadi CRPM na kapada laikhidaba miyai ahongki judicial inquiry chathaduna maralaiba sing jaira piba loinana IDP sing masagi mayumda athuma tamda hanjilhanba lengakna thabak paikhat hanjal hannaba lengakna thabak paikhat kadabani haiba demand sing tawkhe haiba demand sing asi phangdru phawwa chara henbagi khongjang asi leptana changsin khigani haina mahana makhata na phongdorakhe